ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯑꯃꯨꯛ ꯊꯥꯕ ꯍꯧꯔꯛꯂꯦꯕꯀꯣ ꯀꯥꯟꯇꯣ ꯁꯥꯕꯜꯗ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯛꯄꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯃꯤꯌꯥꯝꯅ ꯏꯔꯥꯡ ꯍꯧꯈꯔꯦ ꯑꯗꯨꯕꯨ ꯂꯥꯛꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯌꯥꯔ ꯒꯦꯁ ꯀꯥꯞꯄ ꯑꯃꯗꯤ ꯂꯤꯆꯩꯅ ꯀꯟꯊꯔꯛꯄꯗꯒꯤ ꯃꯤꯆꯝ ꯀꯌꯥ ꯑꯁꯣꯛ ꯑꯄꯟ ꯅꯪꯂꯦ ꯍꯥꯏ꯫ ꯁꯤꯅꯤ ꯃꯌꯥꯝ ꯌꯦꯡꯉꯨ ꯀꯨꯀꯤ ꯍꯥꯏꯕ ꯀꯨꯀꯤ ꯁꯥ ꯃꯈꯣꯏꯁꯤꯅ ꯀꯌꯥꯝꯇ ꯉꯝꯈ꯭ꯔꯕꯅꯣ ꯌꯦꯡꯉꯨꯕ ꯃꯣꯏ ꯀꯔꯤꯝꯇ ꯃꯋꯥ ꯂꯧꯗꯉꯩ ꯃꯩꯇꯩꯒꯤ ꯌꯨꯝꯗ ꯆꯪꯂꯒ ꯃꯩ ꯊꯥꯕ ꯉꯝꯃꯛꯏꯁꯦ ꯌꯦꯡꯉꯨꯀꯣ ꯃꯣꯏꯅ ꯀꯜꯂꯤꯕ ꯃꯊꯃꯣꯏꯁꯤ ꯌꯦꯡꯉꯨꯀꯣ ꯃꯣꯏꯁꯦ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ ꯑꯐꯪ ꯑꯐꯪꯕ ꯖꯒꯥꯗ ꯍꯥꯠꯀꯗꯕꯅꯤ ꯃꯈꯣꯏꯁꯦ ꯌꯦꯡꯉꯨ ꯀꯌꯥꯝ ꯐꯖꯅ ꯁꯣꯛꯑꯒꯦ ꯌꯦꯡꯉꯣ ꯃꯤꯁꯦꯀꯣ ꯃꯣꯏꯅ ꯉꯝꯃꯤꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯉꯝꯗ꯭ꯔꯥ ꯌꯦꯡꯉꯣ ꯀꯩꯁꯨ ꯂꯩꯇꯕ ꯃꯤꯆꯝꯗꯕꯨ ꯃꯣꯏꯅ ꯇꯧꯔꯤꯅꯦꯕꯀꯣ ꯑꯉꯛꯄꯅꯤꯀꯣ ꯌꯦꯡꯉꯣ ꯁꯦꯀꯨꯔꯤꯇꯤ ꯁꯦꯟꯇꯔ ꯐꯣꯔꯁꯅ ꯀꯟꯕꯗꯤ ꯂꯥꯏꯔꯅ ꯇꯌꯥꯔ ꯒꯦꯁ ꯀꯥꯞꯇꯨꯅ ꯌꯦꯡꯉꯣ ꯃꯤꯆꯝ ꯄ꯭ꯔꯖꯥꯗ ꯌꯦꯡꯉꯣꯕ ꯇꯧꯔꯤ ꯃꯇꯧꯁꯦ ꯃꯣꯏꯁꯦ ꯀꯨꯀꯤꯒꯤ ꯃꯤꯆꯪꯂ ꯅꯠꯇ꯭ꯔꯒ ꯃꯩꯇꯩ ꯃꯣꯏꯁꯦ ꯁꯪꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯕꯤꯔꯕ ꯁꯦꯞꯇꯤ ꯑꯣꯏꯗꯦꯕꯀꯣ ꯃꯣꯏ ꯀꯌꯥꯁꯦ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅꯒ ꯇꯧꯕ ꯍꯧꯅ ꯃꯣꯏ ꯑꯃ ꯂꯩꯅ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯤꯁꯦ ꯀꯩꯁꯨ ꯑꯔꯥꯏꯕ ꯅꯠꯇꯦꯕ ꯃꯣꯏꯁꯦ ꯀꯨꯀꯤꯒꯤ ꯃꯤꯆꯪꯗ ꯂꯩꯕꯒ ꯆꯞ ꯃꯥꯟꯅꯔꯦꯕꯀꯣ ꯃꯩꯇꯩ ꯏꯃꯥꯁꯤꯡꯁꯦ ꯈꯨꯇꯥꯛꯇ ꯈꯪꯉꯦ꯫ ꯂꯩꯔꯤꯁꯤꯗꯀꯣ ꯑꯗꯨ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤ ꯃꯩ ꯊꯥꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯅꯤ ꯍꯥꯏꯔ ꯂꯩꯔꯦ ꯁꯤ ꯗꯤꯌꯥꯔꯒꯦꯁꯨ ꯄꯨꯔꯦ ꯅꯣꯡꯃꯩꯁꯨ ꯄꯨꯔ ꯂꯩꯔꯦ ꯁꯤ ꯂꯣꯏꯅ ꯌꯨꯝ ꯃꯩ ꯊꯥꯈ꯭ꯔꯦ ꯑꯗꯨ ꯑꯩꯈꯣꯏꯕꯨ ꯀꯥꯕꯁꯤ ꯌꯥꯔꯣꯏ ꯍꯥꯏꯌꯦ ꯗꯤꯌꯥꯔꯒꯦꯁꯨ ꯑꯩꯈꯣꯏꯕꯨ ꯀꯥꯞꯁꯤꯟꯒꯅꯤ ꯃꯈꯣꯏ ꯌꯦꯡꯉꯣ ꯁꯤ ꯌꯨꯝ ꯃꯩ ꯊꯥꯔꯦ ꯃꯩꯇꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯦ ꯀꯨꯀꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯇꯤꯌꯔꯒꯦꯁꯨ ꯑꯩꯈꯣꯏꯕꯨ ꯀꯥꯞꯅꯉꯥꯏ ꯑꯃꯨꯛꯀ ꯇꯧꯔꯒ ꯂꯩꯔꯦ꯫ ꯑꯥꯔꯃꯤꯅ ꯊꯤꯡꯉꯤꯁꯦ ꯀꯨꯀꯤ ꯂꯣꯟꯗꯗꯤ ꯐ꯭ꯔꯤ ꯊꯥꯗꯣꯛꯑꯦ ꯌꯨꯝ ꯑꯍꯨꯝꯅꯦ ꯄꯨꯂꯞ ꯊꯥꯔꯤꯁꯦ ꯍꯧꯖꯤꯛ ꯑꯗꯨ ꯃꯩꯇꯩꯗ ꯊꯤꯡꯉꯤꯅꯤ ꯃꯩꯇꯩ ꯂꯥꯛꯄ ꯀꯥꯔꯛꯄ ꯀꯨꯀꯤꯒꯤꯗꯤ ꯐ꯭ꯔꯤ ꯊꯥꯗꯣꯛꯑꯦ꯫